Kukisingna Army Singa Pullaga Singda Turel Thinglaga Lambi Semkhre Pawa si ngasi nung til fongkiba kang laipaki mayra pausi dagi lokhatsawane mitay amati kuki kang lup anigi lan manungda kuki narco terroristing na Maru Oiba lambi ama oina sisinariba Churasanpur dagi kang pukpi fauriba Singda Turel gi mathakta semliba lambi ase handaki ising isauna puthakiba dagi lambi Faoba ngamdana laike adubu kuki terroristing na laima khongdagi Singda Faoba kuki khul fauduna puriba ising punaba yotki pipe asoba singadu lauthoklaga lambi faunaba ngamdana lairiba mafam aduda haptuna ngasi army ga pullaga lambi semkhre hairiba lambi asi kangpokpi district ki manungsana lairiba Singda dam gi mathak kharam wifi dagi awang thangba laima khong tagadaba lambi ne ngasi JCB ani sizinaduna masing yamlaba kuki narco terroristing na ising punaba pipe asoba sing hapsilaga mathakta laibak sizinaduna lambi sembagi thabak sathakhe maduda ifong na army personnel sing khulai paiduna ngak senbagi thabak sathakhe Manipur Yaona Akanba Maongda July 3 Faoba Akanba Nong Churaba Yari IMD Pawasi ngasinung til fongkiba kang laipaki mayra pause dagi lokhatsabane Manipur Yaona awang Nong Poki State Marida mathang tha July 3 Faoba da Akanba dagi hauraga hena Akanba Maongda Nong Churaba yai haina Indian Meteorological Department IMD na phongdorokle IMD na phongdorokpagi matungin na Manipur Nagaland Mizoram amasung Tripura da ngasi dagi hauraga July tang 3 Faoba Akanba dagi hauraga hena Akanba Maongda millimeter chaniga mari dasmik mari yauna nong suraba yai haire masiga loinana miyamgi punsi amasung lanthumda amangata thoktana ba state sing asida IMD na orange alert laukthokre amaromda ICAR regional center lamphel patagi phangba report ki matungin na ngasi state asida khwaidagi sabagi chang celsius degree 18.3 ne aduga khwaidagi ingbagi chang na celsius degree 13 oikhe Nungsita yaw bay sing manil gitsang na ayuk ta tsada marfudraga taret aduga numidang wairam da tsada marfugan itoy oike aduga nong subagi tsang na millimeter sinodasmik ani oike haire Central Government na Manipur gi Maru Oiba isu sing Thabakta Onthokpigani Hairabadi CM pham Thadoklabasu Thadokkani Biren Pawasi ngasinong til fongkiba kang laipaki mayra pause dagi lokhatsawane Manipur miyam na ibu CM pham dagi Thadoklo haina davi Thadoklabasu Manipur kana bohonavada Maru Oiba core isu singa se Central Government na Thabakta Onthokpigani Hairabadi Chief Minister gi pham Thadoklabasu Thadokkani haina Chief Minister N Biren na haikre wafam asi di print ka Chief Minister N Biren gang akhana na unaba ma da phongdokhiwane karigumba center na lokhalakpa ahenba section thawrang ama oina mahakpu Chief Minister famdagi hantharo natraga mahakpu lauthorokpa tarabade kari tawgani haina di print ke karisma hasne na hanglakpa wahang amagi paukhumda N Biren singana makhata na hai Manipur asi Indian Union gi manungda leiba state amanne lamdam asigi fagani hairabade India ki constitution gi framework manungda center na lawrakpa warem khudingmakta mahakna harau tayamna lawgane adubu center na Manipur gi Maru Oiba core isu sing haibade kumja lising amaga chamapan hompuga mathoi da yumpham oiraga Manipur da sangsilagliba illegal immigrant sing masak khangdokpa Makhoibu maram da halankhiba border fencing tauba free movement regime lahendava NRC sanahanba asina chingba sing asi center na thabak oina pangthokani hairabade center na Chief Minister Oiba to u hairabasu harau na tokani haina paukhum pikhe